अहानबदा मरुबे पाउ थमजरी तरामंगा सुबा ऑरेंज फेस्टिवल चीफ मिनिस्टर एन बिरेन हौदोखरे खुलाई thadoktuna sarkarda surrender touduna leirakpa meeoi ama sakhangdaba singna kaptuna hatlamle amadi Khumukcham Joykisan MLA oiribra eidi bhab tadre hanagi contractor gi phibamda adumak oori haina chief minister N Biren haikhre Kurumjari, Times of Manipur News yang beri pun mampu kumantham jamtana taram nokjari, ujung miam da pausan dong pijari. Manipur gi Tamelong da fangliba komla asi marangkaina chahi supa pothokpa ngamna ba Tamelong da cold storage ama sargani amadi district horticulture office ama athuba da thamna ba thorang tawrgani haina chief minister N Biren na thajaba pikhre. Wafam asi numit humni chupna sathagada ba Tamelong gi taramanga suba orange festival hawdokladana haikhibani. Ngasi hawdokpagi thoram aduda athoiba mithunglengi oiba warolda mahangna makha taraduna Tamelonggi komla asi sahi supa phanghanba ngamdriba asi guidance watpadagi ni haina khalli maramaduna komla thariba farmer singna isagi lamsing masak khadoktuna mari leinaba disidagi recommendation ama pikhalaktuna mahaki maikaidagi piba yaba mateng pinaba honagani Manipur gi district singda state ki thakta festival amamam pangthokna bagum Tamelong district ki oinasu orange natraga amur falcon useki mingda state level gi thakta festival pangthokningi maramaduna karamana fagadage haibadu Tamelong gi praja sing amadi MLA singna tanaraga laptop piro haikhe yam men noina ina mayam da thamjading base ngasai gi district amagi akhoi government in a particular report khara professionally festival da oiragasu se ukhrul da siroi leli festival ukhrul gi leikhre senapati gi ai tarik tarago humdoi da sasa gadori barak festival senapati district ki oina akhoi Tamelong ji orange festival sina oigadra ngasai gi amul palkar haiba uchek tugi adugi dunu oigadra haiba sima ingonda su confuse kitang leiba district level gi festival nataba state level gi international level gi siroida tawriba maina barak ta tawriba maina sauna mai Tamelong gi tongninge Nakalamaromda hojik district asida loisindana leiriba sakot thorang sing matham manau naina paikhanaba su honaragani loinana Manipur gi leibak lehauk da fangba komla asi marangkaina puthoknaba district horticulture office athubada hangnaba honaragani masida horticulture gi official sing posting tharaktuna thamlagani haikhe athuba matamda Tamelong da horticulture department gi research team ama thabaga loinana committee ama semdana komla si tharakliba asigi matangda khangdoknaba su horticulture director da khangankhe Hujiksi komla si tauring ada lupa amada fangani khani sonda ki bakanda lupa chama pige su fangaroi karigi akoi fajana systematically akoi masibu preserve tokde karigi akoi kana su puning changde thaba sing do thagani yonma matamna yongani leita matamna tokani sire hinge without proper guidance proper authority akoi tawbo Ayegi areas they just mind orange sauri with photographs. Haide ba posi purga honorable MLA singi khuthangda lapiro athuba matamda darkar leiba loan noiro aduga aikhoigi startup haidana policy lei se mateng pangba ba grant yauna piba yaba mafam lei aduna madugi ngasai Tamaigi, Toksimgi, grower amana haibi ki bado any time, any moment. Hujiki hai rwase sankarasi DC ki authorized to halakanda photograph yaur kanda lamdugi area dugi kayam thari kamai tawre do tawrakanda puraga lakpiro ai sungsoi soidana loan gi sabmateng pangani haibisi me amde assurance toge. Ngasigi thoramadu gamari lenana Tamelong district ta leiba pause disamge website www.disam.com su chief minister na hongna bi matungina launch tawke festival asida hangliba komla gi stall sing chief minister na luchingduna yengshinkhe
Hana Lalauloop Kanglaipak Communist Party the Yarombadage, Khutlai thadoktuna Lengak the Sangjarakrava, meeoi among Ngasi Ayuk Lamphel Police Station Gimanung Chanba, Thangmaiban Yumnam Laikai, Cherau Chingmakongda, sakhangdaba Khutlai Paiba meeoi Kharana, kaptuna hatlamle. Laikhidraba meeoi adugi mamingna Soraisam Modhu, Elias Modhu Chandra Singh, Chahini Phumari, Apopa S Dinamani Kawi, Thangmaiban Watham Leirakpagini, Laikhidraba Modhu Chandra, KCP Lamphel Group the Yarombadage, Chaliva Sahi Asigi January Taramapanda, Manipuri Chief Minister N Biren the Khutlai thadoktuna Changjakibani haire. Thadoktophamdagi Fangba Paugi Matung inadi, Laikhidraba Modhu Ngasi Ayuki, walking Chatluraga, Mayum Halakpada, Diesel auto amada tongduna lakpa sakhangdaba meeoi Kharana, Nongmaina kaptuna hatlamani haire. Police tagi Fangba Paugi Matung inadi, Mahaki Masada, Nongmai Maru Manga Panbagi Dafam lay. Thaudok asiga mari lenana, Lamphel Police na, FIR ama lakot pagaloinana, Makata na Tijin Humjin bagi thabak chathaba houkhre haire. Khumukcham Joykisan MLA oiribra eidi bhab tadre, hanagi contractor gi phibamda adumak oori haina Chief Minister N Biren haikhre. Wafam ase ngasi Chief Minister N Biren ga akhanana unaba amada bhakna haikhibani. Thaunawngjam chawba amadi N Biren Congress Party da leiringai matamda corruption chawna tawrami. Hojikti makhoi leitrabanina Congress Party da corruption tawba mi leitre haina MLA Joykisan phongdokiba wafam aduga mari leinana hangba wahangi pakhumda Chief Minister N Biren phongdokibani. Joykisan eidi MLA Joykisan MLA oiribra eidi bhab tadre hanai contractor phibamda dum uri moi khangoi da kai no su khangba jante moi ga khumna basu nungai te da Paugi Marakthana Tenba Bre Matang Logjari. Break matungda mayam taram nokchari. Hojikta Fangba Pauda Manipur Police Constable Lishingani Tarahumdoi batch ki result athuba matamda lauthokpio haiba dabi tawduna candidate amadi guardian singna Chief Minister Banglo tamna rally lakpada police na Moirangkhomgi Krishna Premi oil pump manangda thatkhre adu moinamak khongjang loising aduna Chief Minister unadrabadi haloi haiduna mafam aduda phamjinduna khongjang changsinki dabi asi athuba matamda thabakta onthoktrabadi tha asigi taragi ahing nongyai Manipur pumbada pung kunmari gi general strike na chingba firep laure haina khongjang loisingna phongdokhre. Thangjam Agro Industries Private Limited ki makha da leiriba likla bakery na Manipur da hanboina ISO 2005 certificate phanglakpa ngapigani certification phanglakpada nungaiba phongdokpagi thoram nilakuthi food park ta ngasi pangthokre. Health Quality Control L Umaichan Food Safety and Standard Authority of India ke official amadi industry asigi thongmi kya su saruk yakhe. Thangjam Agro Industries Private Limited ke advisor Professor Muhindro Nahai Ligla Bakery na ISO phangba ngamba haibasi industry asigi sauthok saningai ni. Sustainability maintain tawba ngamlabadi employment hena piba ngamduna hena mai pakpa ngamgani loinana makata na quality leiba certificate kaya phangba ngamnaba honagani haina su phongdokhe. Sumnagi tamogi city temperature kitang control to get ka handabir ka yagani haidana expert na haratna lupa la kamarum mangaba matungda man problem du solve to haibagi achidi expert yaudana technical expert yaudana mere entrepreneur ngakthela su yade haijabagi wani ko asumna at different stages ligla gi growth thenagi ba mayam singa sina ngasidi koi mayam si pulare ada Manipur da chap chaba my contribution to pinaba sangsele aina yamna nungai jeri badi ligla gi the employment pvc one of the highest Manipur da hujik leidiba department punam ki yengbir su ai industry punam ki yengbir su ai perhaps the highest ni wachai panbigi bada 700 plus pibadu kharabu wale ner khanje akoina khangbuju kya marum lei ko. For example, dukan phami ba kangbu sing so ko ye part abo na logo da bani haijari retail sale to bisi moina phangi ba poto dilana supply to godina madu yaw na ko account to da bani haijari ba ko aduna 700 Industry asigi Managing Director Thangjam Joykumar na industry asina hobudagi ngasi fawbada miyamgi phangliba mateng asing singtharaduna hai Thangjam Agro Industries Private Limited na yamdrabada meeoi 7 hena thabak piri
division ahum thongna leiriba industry asida item humpu hena puthokle Manipurda food industries hengalakli maram aduna quality control tawba mathau tai likla bakery na ISO phangba ngamba asina miyamna hanadagi industry asida thamba thajaba adu hengatpa ngamlagani amadi hena quality leiba pothoksing puthokpa ngamlagani hainasu phangdokhe mapung pana mapung bagi item humpu gumba puthokchare bada only fruit based processing unit in how kibadi aduga projecti punna division ahum gumba sure bada khoi fruit based ki mathakta packaged drinking water division ama mus haptarle adu mathakta ikon kona bakery division ama haptarle dumaina tawna division ahum gumba sure aduga hairiba division ahum suki marakta bakery division ase handakta hairiba khoi ISO International Organization of Standardization head office na France ta leiba aduga masigi third party agency ka wi khoina si baru veritas private limited thana Bombay da based over khoi agency amagi through da sigi license asi phangwani Kakshing Police Commando ke kangbu nangarang nungthil pung mari rom taba matamda Palel Bazar manaktage meeoi hum number 4 ga kona na fare farabasing adudi More Ward number 9 dage Miss M Martha Nenging Kim Haukep chahi kunthra humdoi apokpa Janglet Haukep mahki manau nupi Miss M Chinailing Haukep chahi kunthra mathoi amadi Sora Karachi lekai dagine MD Nazir chahi nifu apokpa MD Gafar kawi makhoi dagi number 4 amadi Burmese currency kharasu phangle haire Assam Rifles amadi NSN IM anigi marakta akan momongda khuthokna bagi thodokta NSN IM gi captain amasire asiba haksang gi manakta gi AK56 rifle ani lethot launcher ama masing yamlaba nongmai maru amadi lethot shell phangle haire thodok asigi matangda Assam Rifles gi phangba pawgi matung inadi Khonsa battalion na akhanaba paw ama phangbodagi Arunachal Pradesh ke Longding district ki manung chanba Longkai village da operation sathabagi thodokta khuthokna bagi thodok adu thokhibani amoromda Tirap district ke Chasa village ta chathakiba operation adu dasu NSN ke gi corporal ama pistol ahum opium ga kodana faraba kader adu lengen wangpan kawi haire Paugi marakthana ten babre matanga logjare Biraksi Pravia Emporium Iramdamgi Iyongda Sajaba Ningthizaraba Fijo Singh Fige Rani Wangkai Inafi Silk Half Amadi Full Sari Amasung Atay Makhal Mathel Kayagi Fajaraba Nupi Singhi Oiba Fijo Singh Kongbigani Pravia Emporium, Singjamai Chingamathag near Gemon Gas Building. Break matung da mayam bamukana taram lokchare. Rajasthan ke Kisangans constituency da ballot unit ama bot hadanaba loikraba tungda lambi da taduna leiramne haire. Thodok adugi tungda election commission meeoi ani thabakta thoksadabadage suspend tawkhre. Asiguma thodok ase ahan banate Bhopal election loikraba tungda EVM strong room da mai fangdana pung kyarom machine gi live status da apan bapi khibagi thodok laikhrabani andaki exit poll asida Madhya Pradesh amadi Chhattisgarh da BJP ga Congress ani gi marakta akanba lamba oigane amadi Chhattisgarh da opposition na mai paklagani haina thajanari adu moinamak Rajasthan da Congress na amuk hana power pairakani haina thajanari mikhalasigi fal December 18 da lauthokani haire Jammu amadi Kashmir ge Poonch district ke Piripanjal Valley da ngasi ayuk pung 8:35 adwai da bus ama lokta tasinduna yamdrabada meeoi 13 laikhidre amasung meeoi 18 na asok apan nangkhre bus adu Loran ge ching lambi fauduna Poonch tamna lakhibani laibak thiba thodok adubu ohowa meeoi singi matungina bus adu matek kaiduna chingkha da onthakibani mafam aduda rescue operation team ama sangsin khre haire Uttar Pradesh ke Bulansar da san hali haibagi wahogda police inspector amadi naha ama laikhidraba thodokki matungda district adudagi top police official sing transfer tawkhre senior superintendent of police
Krishna Bahadur Singh Lucknow da transfer taukhre loinana Sitapur Prabhakar Chaudhurina mahaki mahut silagani transfer gi wafam adu Yogi Adityanath ADG gi report pisin khraba matungda phongdorkhibani hairi Italy gi Corinaldo town da leiva night club Blue Lantern Club tangase ayuk angan bada pung ama daida mi nasinabagi thodok amada yamdrabada meeoi taruk laikhidre paugi matungina night club aduda mahu panba pot ama leire chingnabadagi mafam aduda tilamba meeoi lising amarom adu mi paina duna chena bahona bada thodok adu thokhibani hairi Ojing ngasi phongkhiba Manipuri pause singi moroiba pawmo puna khangminasi Sangai Express Yumda Fazindaba Huising Fagatnava Khangankre Hui Khaktada Maral Sibabu PFA na kanna yaningdaba phongdokhre Sahi tara mapalgi matungda drug lalonba ama sahi tara phadok pikre Ngamkhaigi chayenaba sing yengsinnaba committee Pokna firm Tungjoy amadi zuko da lairiba ngamkhaigi chayenaba loisinnaba committee semkhre State government na job card holder amada numit tarani suna thabak piba ngamdre maina Jenims ki senior resident singi thabak lepagi khongjang handok piyo Director Fazin Kiva lever Tadoro Hainari Gaida Atopama from the Ani Amuk Fazin Kre. Naharol Gitogdang, Water Resource Amasung, MI Department Ki, Review Meeting Pangto Kre. Chief Minister na Ichaw Tingnaba, Taurang Sing Paikanaba Kangan Kre. Sahi Amada, Job Card Holder Amada, Numitama Tawak Pigadavada, Numitarani Fanap Tawak Pivangam Dre. Dr. Maina, Karao Kendra Fisabi Singa, Bank na Loan PBU, Guarantor Ihagna Oijage. Archanagi, Justice Fangandravadi, Exam Tingbagi Kongjang Silagani. Huyen Lan Pao. Supreme Court na MP MLA singi criminal case sing athubda loisinnaba khangan khiba MLA Govindas Megachandra Brojen Henry amasung Yamthong Haukip ki criminal case sing yauri Tentha Khunjau gi primary school mathau tawdabana mahiroi sing ningba kairi Chief Minister na ithai lakhong gi thabak paikhatnaba khangan khre Sana Laiba exit poll state manga gi mikhal gi falda BJP marai chaitharagani Rajasthan da BJP turagani state anida chungsinnaba leingak leiragani Selana season haiduna fakhibi nupi ama custody da angang layai chatkre exam da note farubagi meeoi khara na paukhumche mai thakre ECL Express ising chau thingnaba DPR thagalaknaba Chief Minister na khangan khre Chief Minister na chair logduna water resource amasung minor irrigation gi review meeting pangthokre Sip Sena Party da ngasi meeoi mapal naungna changlakre Lok Sabha mikhal gi matanga mifam pangthoknaba Manipur gi in charge Dilip Panikreji lakadauri mapu pandaba huising ningthaukaba numittagi fagatnaba drive chatharagani Iraiba Manipur Legislative Assembly disabled oire Nara BJP da Chancelluba Congress ki MLA sing penadaba horakle Chief Minister ga unakhre Manipur kannaba warep laugadabani Hojik aroibada moroiba pawm kana fangbigani Tara manga suba Orange Festival Chief Minister N Biren houdokhre Khutlai thadoktuna sarkarda surrender touduna leirakpa meeoi ama sakhangdaba singna kaptuna hatlamle amadi Khumukcham Joykisan MLA oiribra eidi bhab tadre hanagi contractor gi phibamda adumak oori haina Chief Minister N Biren haikhre Hojik ko inadi matang asida Manipuri pau loijare mathangi Manipuri pau numidang pung 8 da muk phangbigani